Sangom hairage. Humang kita hanjilan gigit ma. Imana pamise nang mani. Ada isana kari khaliba. Ima. Power paine na ba senjatum jato usibo. Awon bulenga ama porpongam gadrane. Aidi thaja debo. Imana nangbu pisak pi ingedagi. Sinpham amata khandagai. Afaba lengakloi ama oinanaba semakpani. Mapalamda thadana malengi lengaklongi kanglon kaya tamhalakhibani. Maduda khwaidagi makok oiduna gold medal pau phangakhibani. Malengi itihasta lengaklon kayada pawar yaudana awonba porakhibadi masing kharadani. Madusu matam yam changna. Adudi imana pamiji. MLA kudingma. Leiba tabani. Moina pamisu maduni. Aduga imana pamisu isagi khuta power paibaduni. Madugi power duna ahobo oidoini awon basigi. Adubu oithokadrani ma. Mado aigi thaudangni. Nangi thaudangna. Mapuna thaaga thamba huigum. Khu kunduna illiba lamdam sigi lehawga chanadraba. Mibu mikhan matamda sena laini khalliba. Lengak loi lusingba singi chanabise mase muthape pai. Ai khangi. Mase yam changba khongchat amani. Adubu tawdaba yadrabani. Matang chu charabani. Hojik leiba lengak sigi matam sahi phadrabani. Masigi khudong chabani imana lawduise. Aduga amana CEO oina handa Manipur da posting lakpa nangi tamo parlin khangidana masu imana sa thakminasi la ohai gibani yaurani technical gi oiba issue khudingdi maga tanasi aduga ne nangi mamo advocate mangando masu la ohai gibani aduna nang chathokpa yade ko Farema. Mo yaurdi khanarasi. Indian Constitution gi mikhal karamna government pai doba loina men tarni awon besi made aisu kawrangamni ma ahan bada punamak pukhurumjari mayam buthagachari party gi lusing masing MLA kudingna thaja biduna aibu CM gi phampham da phaman biduna irai baksi gi thodang sinabiba ai Miyam pumbagi laman to chinjare. Ai gi lengak tha taruk kakini. Tha taruk ki matungda general election lama soidana leikani. Tha taruk si ai gi di sangaba mutamni. Numi tugi pungdon thoadi yam gre. Matam sigi manungda miyam gi haksel thabok phangjibana ha singi mai ising lambi thong miyam gi semetlon. Punamak phagalhanaba hotnaba haibase. Aigi thoni aigi oinadi priority haiba ma leiti aina panjariba loinama priority ni hena maru oidi lakadoriba tha taruk sigi manungda afabul chingba khananabagi general election sini ai kangi vote kananaba ai sel leiba tai aigi party na majority phangnanaba aigi candidate kuding kahan muchangi Sel lairadi hojiki janabi sida ai vote kagani aigi party ge MLA kuding su kagani adubu selna kudol potna chakcha haijana bane ithilpiduna vote kana na honar ko kuding mak aigi party gi candidate orchu vote pibiganu ai maithi jesunu miyam gi khanba pukchel sengna transparency leina thodang lobo ngamba lusingba Tha taruk sigi manungda yengbiduna thagatpiu aina CM ama oina election commission longai ba kudingda mateng pangjarke aran ba tawbu kuding logi oibu charak piminasi masida miyam gi support changi Hey, ising do glass samte poro.
Tarabo. Ho tare tare. Hanakti. Election si nungai dauri. Selbu yam yeli harine. Hantakti selagum siko. Afaba ma munna khala pirasi. Afaba haisibu karambanone. Phaina khanba kaya kagraga adum cham mane. Aduna aidi mere khudingdagi loinamuk sel lawni. Hantakti thabak jinmandana pawga amta tadra male. Phongi ba pawche sisu pabidre. Aduna ni afaba khangdrido. Yengune hantakki tiengraba matamsida. Sahi nauriba sem angangjina tawriba thabak singje. Mai ising ana layeng chang mahai masingi lambi thongi leibaki phamnai ba jingju hantakti koi chen chen na dana adudana te lo ngai ba policing ju phana yamba male mafam tatliba sen jarame habra kaino case khaju thuna thuna loire haine imanabi me mina tamaiba Madu mapan thongi taba nungaina na bawanita. Aiju khalamini ne mahuksa. Sel lawdana bhot thadabaisi. Adu kagraga adum chap manai ne. Ha. Office am tamta changuni. Sel na du mang thani. Madu thadadraba thaba amta tawbibe wa laite. Hai. Isa ani je phana phana horukpani dana. Interview am ta mai pakte. Wanum sen yaudamnina. Nangju khangin matro. Icha ani sida thamiba eikhoini gi mangnando. adubu lenga kilo sangjingje minister amamna loi pairi ni chemangang jina loin paibdina tedana magumba ngakta oiradi Yare. Ibani na wali basing si keji da kaya kaya. Ha. Moi da gilauru ba sel duna ching bi amta suwana ni. Aho bi insang amta juchana ni dana. ho adudane ngasi chara amagi khalingaida sahi mangadi atangba cheng atangba alu amotpa ising nungchit puba thangba ngamoidaba ana layengman phi thiba ngamdaba private school leikhom thokpa lambi ithai lokhong leitama famda lau uba adum u leitaba senthok lambi leitraba haureiba miron singje adum yeng leitaba pumnamakse nang aina sumaina sum khandana leibadagini Adudane aina afaba ise karambano na haiji. Ha. Kana khangni chamane. Aina aigi kendrada afabam khalajini. Matumdana kaidoruduino. Apunba ahongba am leitragadi. ho chume ngasi iramdamsida afaba doctor engineer ukin hiram khudimakta afaba yam lei adubu afaba mafruki khanba apunba iramdamsigi khanba sokhotpa khunai amagi khanba politics tawudi amta su leitre Oh, aduni. Mama mapamtana masabu afaba lengak loyema go hengedana. Pingai di sembirak pamta yawbanate. Matam loiraba kumpuraba kharana. Pawar pairaga lalona na bagi thorakpa mi ngakta. aduna ne hantakti kendra khudingmakta mirepse naha ngakta thokleise moidi oijaba su thoina thiraroi Madu jo tamungam ponte da. aduna naha ahangi wanatana aduna mirep khudingi haurakpham kari tawhre kari tawri magi wangang changangda leibaki khanbra yengaga vote piba tabane aikhoina su sel lawdraba sakcha hijana bidraba moiju sen changaroi sen changdradi afaba wakhan khanba ngamani Ibani gi wari se yamna di maru oi. Ado, ai ngaktang potharoge. Hore nungdang di ahaw binja ma chaji ko. ho wakhanduda nungai biyo adum hauradawni Tamo, aigise formal meeting nati. Aina sema moina tamogi mateng pami. Adugi kaujabani. Aina laadi miyamna ugadaba mi hengduda. Election si yam naksalai. Aduna sen yenbagi thorang party ke chaw senpham ai mapan thongda aigi colleague singi mateng pangdawa yadabani. Sel yenbadi amata jela loidabani. Adugi paw aigi timna
ꯇꯥꯃꯣꯗ ꯄꯤꯔꯛꯀꯅꯤ ꯄꯥꯏꯈꯣꯝꯕ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯃꯔꯥ ꯇꯥꯈ꯭ꯔꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯅꯦ ꯍꯥꯏꯗꯤ ꯇꯥꯃꯣ ꯏꯂꯦꯛꯁꯟꯗ ꯁꯦꯟ ꯌꯦꯜꯂꯤꯁꯦ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯅ ꯅꯠꯇꯦ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯒꯤ ꯂꯝꯗꯨꯒꯤ ꯂꯨꯆꯤꯡꯕ ꯁꯥꯕ ꯂꯩꯉꯥꯛꯀꯤ ꯈꯟꯕ ꯃꯥꯟꯕ ꯃꯥꯒꯤ ꯑꯦꯛꯇꯤቭ ꯋꯥꯀꯔ ꯈꯔ ꯂꯩꯅꯤ ꯋꯥꯐꯝ ꯑꯃꯅ ꯏꯟꯗꯤꯌꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯁꯛ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯍꯥꯟꯕꯗ ꯈꯨꯡꯒꯪꯗ ꯑꯣꯏꯔꯒꯅ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯖꯤꯂꯥ ꯄꯔꯤꯁꯠ ꯅꯝꯗꯅ ꯃꯣꯏꯒꯤ ꯃꯤ ꯑꯣꯏꯍꯟꯒꯅꯤ ꯅꯪ ꯈꯪꯉꯤꯗꯨꯅꯤ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯤꯝ ꯄꯨꯝꯅꯃꯛ MLAꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯏ ꯂꯣꯀꯦꯜ ꯕꯣꯗꯤ ꯈꯨꯗꯤꯡꯃꯛ ꯃꯣꯏꯅ ꯂꯣꯏ ꯐꯥꯖꯤꯜꯂꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯩ ꯃꯤꯡꯗ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯅꯥꯎꯅ ꯍꯟꯗꯛꯀꯤ ꯊꯥ 6ꯁꯤꯗꯗꯤ ꯐꯅ ꯌꯥꯝ ꯆꯨꯝꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯦꯜ ꯌꯦꯟꯕ ꯑꯆꯥꯊꯛ ꯌꯦꯟꯕ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯀꯥꯡꯕꯨꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄꯥꯋꯔ ꯋꯥꯠꯂꯤ ꯇꯥꯃꯣ ꯃꯗꯨꯒꯤ ꯃꯦꯟ ꯄꯥꯋꯔ ꯑꯩꯒꯤ ꯇꯤꯝꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯗꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯌꯥꯏ ꯌꯦꯡꯁꯤꯟꯕꯤꯅꯕ ꯌꯥꯝꯃꯤ ꯇꯥꯃꯣꯅ ꯂꯤꯒꯦꯜ ꯑꯣꯟꯊꯣꯛꯄꯗꯤ ꯌꯥꯏꯅ ꯑꯑꯣꯟꯕ ꯑꯃꯗꯤ ꯄꯨꯔꯛꯁꯤ ꯇꯥꯃꯣ ꯄꯥꯏꯈꯣꯝꯕ ꯃꯗꯨꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩꯅ CEO ꯑꯣꯏꯔꯤꯁꯦ ꯇꯥꯃꯣ ꯑꯩꯒꯤ ꯁꯛꯂꯣꯟꯁꯦ ꯇꯥꯃꯣ ꯃꯥꯃ ꯑꯦꯗꯚꯣꯀꯦꯠ ꯏꯌꯥꯝꯕ SP ꯅꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤꯀꯣ ꯈꯪꯉꯤꯁꯦ ꯑꯩ ꯈꯪꯉꯤꯅꯦ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯁꯤ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯒꯥꯔꯗꯁꯤꯡ ꯃꯤꯠ ꯅꯥ ꯁꯤꯡꯍꯜꯂꯨ ꯊꯧꯔꯥꯡ ꯄꯨꯝꯕ ꯄꯟꯊꯨꯡ ꯌꯧꯕ ꯍꯥꯏꯕꯁꯦ ꯏꯕꯥꯅꯤꯒꯤ ꯍꯩꯁꯤꯡꯕꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯐꯅꯤ ꯇꯥꯃꯣ INC candidate Okram Ibobi is getting 12,368. Let me repeat the number again. Okram Ibobi is getting 12,368 number, and his Khomba. close rival L Changu. Pasanta from BJP is getting 10,273. Kay Paulo ke haino? The differences is 2,000. ꯐꯝꯃꯣ ꯎꯗ ꯀꯨꯏꯔꯦ ꯅꯅꯥꯛꯇ ꯐꯝꯃꯒ ꯄꯦꯟꯅ ꯌꯦꯡꯉꯒꯦꯅ ꯂꯥꯛꯏꯅꯦ ꯑꯁ ꯃꯦꯃꯣ ꯑꯩꯅ ꯂꯥꯡꯇꯛꯅꯩꯁꯤꯒ ꯉꯁꯤꯁꯦ ꯏꯂꯦꯛꯁꯟꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯅꯪ ꯀꯥꯎꯔꯕꯣ ꯀꯥꯎꯗꯦ ꯑꯗꯨꯅꯕꯨ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯗꯤ ꯄꯥꯎ ꯂꯧꯒꯗꯕ ꯀꯥꯎꯟꯇꯤꯡ ꯍꯣꯜꯐꯧ ꯆꯠꯇꯅ ꯅꯪ ꯌꯥꯝ ꯋꯥꯕꯤꯔꯦ ꯅꯪꯒꯤ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡꯗꯨꯅ ꯃꯤꯌꯥꯝꯁꯦ ꯐꯅ ꯌꯥꯝꯅꯗꯤ ꯃꯥꯏ ꯃꯤꯠ ꯄꯥꯡꯍꯜꯂꯦ ꯍꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯧꯅꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯦ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛꯐꯥꯎꯇꯤꯅꯦ ꯀꯦꯟꯗ꯭ꯔ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯃꯥꯡꯖꯤꯟ ꯊꯥꯏꯅꯦ ꯄꯥꯔꯇꯤꯒꯤ ꯑꯍꯟ ꯈꯔꯁꯨ ꯂꯥꯛꯄ ꯌꯥꯏ ꯀꯥꯖꯅꯨ ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯅꯍꯥꯁꯤꯡꯗꯨꯗ ꯃꯁꯤꯡ ꯁꯨꯔ ꯂꯣꯏꯔꯦ ꯑꯁ ꯃꯤ ꯇꯥꯅꯤꯅꯦ ꯑꯗꯨꯕꯨ ꯃꯦꯃꯣ ꯈꯨꯗꯛꯀꯤ ꯑꯍꯣꯡꯕꯁꯦ ꯑꯆꯧꯕ ꯁꯥꯐꯨ ꯆꯪꯉꯤ ꯃꯁꯤꯒꯤ ꯔꯤꯑꯦꯛꯁꯟꯁꯨ ꯌꯥꯝ ꯈꯨꯗꯣꯛ ꯊꯤꯔꯛꯄ ꯌꯥꯏ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯩ ꯄꯔꯦꯡꯗꯣ ꯀꯨꯟꯗꯣ ꯑꯣꯏꯅ ꯂꯦꯡꯉꯨꯔꯅꯤ ꯑꯁꯦꯡꯕꯒꯤ